Nupi paomi kangbu amaga ungkhatnakhre. Nupi ama tamthina phurubaga mari leinana pulisna pharaga puthorakpa huyen amongi nupi 12 court puthorakpada video number yarui haiduna athingba pirakpana maram oiraga paomisinga huyen amongi atopa thomi kharaga gi marakta yamna chauna ungkhatnaba thokre. Tawdog adu pharaga puthorakpa huyen amongi nupi 12 adubo sougatpa kangbu amana court ki campus ki wangmada leiraga huyen amomna yaifare asumba tawbusing hatle aranba tawbusing sogale haiban singba police custody de leiriba nupi sing adubo pungning thogatpa slogan sing lawbagi video footage adu lawbu yarui haina enba horakpadagi thokibani. Tungda huyen amongi kangbu adu press club ta laktuna amjugi thawpubusing amasung muknabada yaukhiba paomi nupi sing aduga punna faminaduna wakhal taminaraba tungda yasinaba purakre haire. Nupi paomi kangbu amaga ungkhatnakhre. Nupi ama tamthina phurubaga mari leinana pulisna pharaga puthorakpa huyen amongi nupi 12 court puthorakpada video number yarui haiduna athingba pirakpana maram oiraga paomisinga huyen amongi atopa thomi kharaga gi marakta yamna chauna ungkhatnaba thokre. Tawdog adu pharaga puthorakpa huyen amongi nupi 12 adubo sougatpa kangbu amana court ki campus ki wangmada leiraga huyen amomna yaifare asumba tawbusing hatle aranba tawbusing sogale haiban singba police custody de leiriba nupi sing adubo pungning thogatpa slogan sing lawbagi video footage adu lawbu yarui haina enba horakpadagi thokibani. Tungda huyen amongi kangbu adu press club ta laktuna amjugi thawpubusing amasung muknabada yaukhiba paomi nupi sing aduga punna faminaduna wakhal taminaraba tungda yasinaba purakre haire.